Good evening mayam ngasi di akhoi yumgi maratha doini haidi mi ayambanadi loinakhrabani akhoi khara tang ngaisalae ngasi su thana ba muk tawi asiga chairaga thamme phobun su khara di lairi mayam se khara thamme loibudi loisalakadore saida mangonda khara thamme duga siga su lairi khara di thana loihre mi mayam gi de amana loinara potni da akhoi gi tangai hore ando athubada budi loithoni handak thagi manung da budi siga su laire khara sangoi da su khara thame mayam loibudi loisala ani da ngasi date 20 oirangani mayam December gi date 20 ndu handaki tha manung dadi December gi manung sigadi loithokna ba honarani January yaudringai da 2025 jaudringai da budi loisanna ba tawrani mayam akhoi mamchauga nene yana thabiri mayam marase iroina thare mathang da budi machine oin tawrani mamme mayam thang tare yengo hajibak loidri iroina thabani